Kurumzari, Miang Tabirib Simutaram Ukshari, Nasimaru Bapauda, Bill Papa hit the Badona Bill Asiki Kutong Chabala Roga Charang Bathoro Libasi Labak Tibani Hana, opposition MLA Dr. I. Evolvina Fundorali. Amadi, Kutong Chabala Nova Matam Karagi Oina community Amana Amada Tong Shindana Tabak Toro the Benihana, Professor Prioranjana Fundorali. Mapung Pau Pizari. Handak Manipur Sarkar na Yellomi Kananaba Assembly da passed the Kiba Bill Asida anti-Indian Amadi anti-tribal Oibagi Tabwafam Amata Yaude Bill Paba Hitabadona Bill Asi Kudong Chabalaroga Charang Batorolibasi Labak Tibani Hana opposition MLA Dr. I. Evolvina Akanana Unaba Amada Fundorali Mana Makata Raduna Bihargi MP Amana Manipuri Sinda Atamnana Mieng Changalibasi Labak Tibani Bill Asida Kari Yaudi Habadu Punna Bhab Taminabana Pagani Hana Fundorali Bill sida anti-India oibagi, anti-Bihari oibagi, or nataragana anti-tribal oibagi poramati yaudi habisi. Opposition namoina aina bill si. Kupna parva mutung na yaudi hajiri. Adara mayam na karai dagino, kariwa kandagino. Ay koi laila shu haibana thalaba baro nasida. Laila shu haibana thalaba Manipur sida. Ay koi charang na bama. Ay di bill paba hitabadona. Bill si khanaba hitabadona. Masom sida bill sida Kudong Chabal Lauraga, Kari Togi and Kanbiribno, Hibagi Wakalon de Lapasi, Labak Tibani, Masita Honjing Day, Mayampuna Wakan Kantamina, Gomatotai, Equi Indiana Ti Hibi Aroi, Equi Manipur Nati Hibi Aroi, Aduna Masi Equi Kangna, Gyantana Seminas. Papujadop Honorable Wakan Kantabigani, Adoga, Bill Ladung, Pabiraga, Asobi Yoram Mabadi, Putopir Kani Hanaka and Kanje. Madam di Aina Hajedi Madam di. Bihari mayamama Manipur lay Manipuri macha Bihar da leibadagi di Bihari mayamama Manipur leibana helamgani bill sida Bihari da natana nan Manipuri amata noi chat khro noi bal leibe yararoi haiba potchi di bill sida yaudi hariba potchi reasonable restriction namagi bakhada sanga kadoriba mising dugi pass natraga permit amakhaktang pisi aduga lam lege haiba matamda su thingba yadabani na khitang akhoi system amok thamsi haiba ki wak tane kashu yawde Amarom da Mizoram ge Chief Minister na Bill Ahum asigi mayota wafam khara phongdorokpa asigi mahutta Bill asida kari kari yauri haibadu ningthina famina duna bhab tamina bachangi Mizoram su Congress na sasan tawba lebak oibanina ningthina Manipur ge Chief Minister ga wari saminaba tangai fade haiba wafam thamlakli Mizoram ge Honorable Chief Minister na Manipur ge Honorable Chief Minister ga wa tana biraga ID Congress ki so high command lady high command ki through da bill si asoi soida kari lai higi haiduna pathok minaramba ID khaminaramba gyan taminaramba koiram di yamna lai phagadabani nataduna Manipur da leriba Manipuri gi praja singi against the Mizoram Chief Minister na intervention pirakpasimaki aina hajebani mesi it is an unbecoming of an honorable Chief Minister of a state aina ai hajeni Labak Tibani Masi Yongtong Wakal Kandani Manipur Chief Minister ga Mizoram Chief Minister ga Pamin Naraga Bill si Pamin Nabama Matautain ay Kali Kudong Chabal Law na naba matam karagi community amana amada tong shinduna thabak tawroy dabani system amagi makada laina naba miyamgi apamagi matungina sarkar na paikhalakpa thabak ni haina Manipur University gi Economics Department ki Professor C.S. Prioranjana ISTV News ka unabada phongdoroli Aikoina Manipur da matam yam kuina settle tawraba different ethnicities akoi major ethnic group ku Naga Maitei sigi wangda leiriba India rom degi lakpani khangde from anywhere lakpa singdo karingma makhoina for centuries settle tawraba for decades settle tawre harga macha masu poktana generation ani hum leira agadi akhoina legal definition mayam dugi wangda chatle harga makhoisi they are also part of our shared history habisa masi aikoi major community oiriba Meitei Nagas and Kukis akoni realize to thoi Nepali singna senapati da achuba number da settle tawre harega Kuki and Naga gi lambawa displaced tawre ibani
yamna tight oigrajani naga gi land system cookie gi land system se adu by share number na makone sum spread to erga achowul lady ba se masing ngari singarang thok na te historically am sang process am thok pani they have to be accepted by the people adu masigi akhoi gi ethnic group sing sina makhoi bu welcome tawri ba se madu gi advantage di logum thokti Manipur da piri ba makhoi da skill labor oibagi makhoi da fangi ba facilities mayam do madu makhoi ne long namgi damak ta madu khudong chaba lawre heraga lairi ba nepali chini naw sing bihari sing moi sing na hekta o mass pusale heraga akhoi gi demographic balance kaihan ba do madu mukit tawre do ni number 1 number 2 da Manipur da lairi ba India gi different ethnic groups sing sina Manipur sida makhoi identify to batai makhoi gi religion lejesanu moi culture lejesanu but aikoi sa Manipur gi yaifanungai da we share with Manipuri communities naga khangde kuki khangde maitai khangde aikoi gi community asigi historical development process da khoi share towi loina na aikoi di Manipur gi yaifana bagi tong to welfare gi tong ta khoi ju lepi hai se moi utpata bani Mangna makata na fongdoropada lamda masigi khundaminariba community khudingmangna Manipuri ni haibagi wakhalon chapchana chenbaga loinana Manipuri ama oina Manipur gi thodang logadabani masida han leijariba Manipur gi yelongmi singnasu harauna yagani haina fongdorakli Papuya demna karigumba kanoda Bihar da Meitei Singh or Manipuri Singh train dagi kano togani disembark togani thingani hairiba sa masida false news amada Bihari Singh da violence tawre hariba sa if Bihari is in Manipur na makoina Manipuri ni makoi akoi Manipur ne hai tar boidi moi Bihari community na papu yade it is wrong ILP gi movement manung se sida Bihari amta sokhiba leite makoi protect tawe have sa Bihari Singh na papu yade te yohon openly come out tawragadi Manipur da leiriba Bihari Singh sa adoidi moi akoi su Manipur gi part namne hai moi identify tawjarakani madudani Manipur gi naga khangdi kuki khangde maitei khangde makoi accept toribse natadana makoina larger India gi politics ri yaksal le haraga namfu de hekta aikoi de moi amai tor da koi tawni haibedo adu Manipur da leiriba Nepali khangdi Bihari khangdi makoina madu tobiganu yaragadi problem thogo so let us settle it within Manipur natna within ourselves the poto madura mapan gi mino khudong chawal lohon daraba aruga mapan gi community singchina maduda share tawraba kandada they are Manipuris haido lakadoribani sidai sida punchi chupai khundarage chaktarage ichai su singchida grow toge hatna settle toge na khalak patar boidi the first thing is you must consider yourself a Manipuri first Sarkar wana puthokeba yelongbi kananaba bill ahumgi mayokta hawrakliba ihau amadi MLA Marina fam thadokani hadiba asi makoigi oiba wakalon karino haiba khangde haina Lok Sabha gi MP Dr. Mainyana ISTV News da fongdorali mana makata araduna bill ahum asigi matangda Mizoram gi Chief Minister na hariba wafam asi ngangloidaba wani bill asina atopa community amata Manipur da leiba yade haidi bill asi afaba maikerom da lakani haina fongdorali bill passed over the passed over matro yaw ga matro ne moi no opposed to region kari ne madidi moi the 100 in high maybe there may difficulty may I di moi na amat unanimously passed over bill nan ni ko maru na yan honorable senior politician Mizoram honorable chief minister di am senior politician ne ai party di ko adu makone so mai to bi mon thokte dasena haibam so thokte bani internal matter ne ko gi Bihar gi dumadi aina khanmada madu mana da man hairam ba targadi yam thina soibu haibam thokte akoi ga dasena ju Manipur da leiba Bihari sing kanan tande Bihari ga to thokro Manipur da leiba migrant worker ma lai se kanan tande ko loi le mi hai thabak suri ju sudre ne ko e suri bani adana ko leiba bilisna makoi ba tam su yaude citizen gi indigenous mayam sigi Manipur da hana lere besina mayam pura sigi hayeng tungi pure ma kanjana bagi senjo business adana yam wana Manipur sarkar na amadi Manipur gi praja singa pura mangna indijena tungi pure da mara na inga tamle hobi yana bagi ono jo pura mani haji assembly na bill pass over ni na governor da lere governor ne accept hoga di desna ek there ends business mado kichu la aro ada
गवर्नर ने कहीं यार तार कभी कदोगे क्या तो जब इसमें तो मैंने हल्ला खाना भी हर कोई आए नत्रगा माना तो तो मैंने आदि आई कौन ये मुतारे आई थिंक एवरीथिंग विल बी इन द पॉजिटिव वे Sita Village da AIDS ki matang da kunmari suba Assam Rifles na awareness program ama pangthokre hari amarom da kun suba Assam Rifles da Chandel district ki Riverland Village da thangnana ba afaba ising yanthokre haina IG Assam Rifles South na thadro cherol amana khangalali pawi marathon atima break mata Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthok payai hakchang gi ahenba fat pamdaba body gi hair lauthok payai ahanba lakpi ba 100 customer da skin test amadi doctor consultation lemna hingjagan ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal I'm ready. Hello, Ro. Editor car late hai. Some say huzik pudi perfectly straight. Ado kankhar kanda freezy. Relax. Perfectly straight. Aina semi anauba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina leina bagidama. Wow. Huzik su straight oirina. Straight and gorgeous. Sunsilk perfect straight. Lock to you. Rock to you. Thangmaiban yumnam laikai hekam kala memorial community hall ge akoi bada laiba praja ekhoina Sri Kumukcham Joykisan Singapore hainingai leitana thagat jari. Mahakna MLA oiringai da public hydrant thambiba lairakta solar lamp thanbiba community hall ki flooring tawbiba chahi kaya laikhom thoktuna lairak lambi sing koilas thabiba amadi chahi ahum si cheng chini amasung kerosene tha khudingi leptana phangan biba ki damak mahaku okpugi tharom pangthokpaga loinana hanadagi bot saruk ani hena phanganduna miyam gi mihut oina thagalagani thagatchari ba sing thangmaiban yumnam laikai hekam kala memorial community hall ge akoi bada laiba praja sing Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sizinnabiu adungi awaba punamak koknabagi pambaini diabetic na naraba anabasing nasu sizinnaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Manipur da inner line public system chana hanbaga mari leinana kanglup kharana aramba propaganda da maram chadana irang sagaliba asi center na khudakta lephanba chungani Prime Minister Narendra Modi masamangna Manipur da MP election ye campaign lagwa matamda Northeast region da leiba mitop sing maramda halangadabani haiduna phongdok lamba leikrabani haina MPP na thadrok cherol amana khangalali ILP gi ihong manungda Bihari natraga nan Manipuri sinda tathi tawoina tawkiba amadi tankiba lekhide political party amagi mingda Gundazam gi thawong man ba mong da MP Papu Yadav na Bihar fauduna cheliba train sing da tonglakpa Manipuri sing halan khikadabani haiba thawong asi ninda tawi hiramasi matang da Manipur sarkar na Bihar gi Chief Minister Nitish Kumar ga athuba matamda pau faungnagadabani hairi Joint Committee on Inner Line Permit System Manipur na miyam galoina na Manipur da Inner Line Permit System chana hangadabani haina changsilapa khongjang da lekhidraba sapam Robin Hood ki mangani lehun thorom ngasi pangthokre mahage aroiba mathong mangam pangthokiba awa chingda mangani lehun gi thorom pangthokpa aduda JCILPS ke luchingba sing students wing ge luchingba sing Anand Singh High Secondary Academy gi Maheri Singh amadi oja yauna miyoi ke ana thorom aduda saruk yabaga loina na minute ani tuminna leptuna awaba phongdokhi Nusiba pangthokpa hai tam yawgina tawbasi khogi Amarom da lekhidraba Robin Hood ke aroiba mathong mangam pangthokiba numit aduda Jenims ki moktagi thawai yawdraba Robin Hood ke hakchang mafam kaya da miyamna puraba matungda awa chingda leiron chankiba fawba ISTV network na video coverage tawkiba adu ngasi Robin Hood ki mangani lehun numika mari leinana network asige music channel da numidang pung 3 taba matamda sandokchagani Amarom da ngasi ayuk Anand Singh High Secondary Academy da mahiroi kaya class tawduna lerambadagi mahiroi khara laktuna principal gi ka manungda potche kaya thugaiduna amangata tuankre mahiroi khara na Robin Hood ki mangani lehun gi thorom yawba chatkringai da class tawramba si yaringde mahiroi Singh punna mangani lehun gi thorom yawna naba sinde haiduna mahiroi khara na principal gi ka amangata tuankibani hairi ILP ki khongjang da asopan nanglaba singi damang mateng pangnana ba Jenims da hangliba relief committee da Kamong Leimakhong Women Association Kamong Langol jam nupi lupna selgi tengbang pikre Jenims da hauze khongjang adu da yawkiba miyoi ama operation tawnana ba warta leiri jara henbadagi masa sokchi laklaba miyoi anisu hospital asida laikanari
Uripok Toramam Nakai Leba Pantobi Housing Finance Company Limited Ki Chehitara Mapung Farapagi Thorom Ngasi Company Asida Pangtokre Thoromasida MP Dr. T Mania Sanaraba Economist and Mohendro Company Asi Managing Director Thokchom Hemo Professor Amayumnam Nabat Ki General Manager Oiramba Sonamani Yambem Ayauna Muyki and Saryaki Wangang Kibasina Fundong Nakibada Financial Institution Matik Chana Ledabadi Lamdam Asigi Economy Fagalakani Masida Sarkar Asigi Todang Yamna Chawi Akanaba policy Semduna Chakot Hananaba Honagadabani Financial Institution Machamachakaya Mui Kadagi Kudung Chaba Fanganaba Linkalaliba Si Parental Institute Amagi Makada Ledabadi Henamiam da Kanagani Haiba Waham Sing Fongdoraki Pantobi Housing Finance Company Limited Ki Managing Director Hemona Finance Sector Chakot Hanbada Miamgi Mating Changi Amadi Sarkargi Makadagi Sumating Pangbiu Fongdoki State government and revenue bank as state revenue bank say bureaucrat officer or businessman or contractor or whatever it is. Could it not be Pantobi Housing Finance Company Limited the full support review was to bring the financial solution men in our state Manipur. Sigi humble request Sumaina Hamjari state Sigi Anusijaraba Praja Singha. Respected Janam Sandroki Students Union na Sinduna ngarang Janam Sandrokta Class 10, Class 12 amadi handak pangthokiba All India Pre-Medical Test da mai paklaglaba Mahiri Singh Harau Tayam na opagi thormama pangthokre thormadu da Janam Sandrok Gram Panchayat ki Pradhan H Suresh yauna miyoi kya na sarwyaki Janam Sandrok Students Union gi miyoi amana phungdoropada Mahiri Singh bu pungning thogatpa oina thoromasi pangthokpani haina phungdoraki Toribasi Hawala Naron Singh, Habadi, like Uncle Sata Singh, Puning Tawapa, Musum, my papa in Lambise, Aquina, Dana Widom, Aquina, Unina, Yawana, Caesar, the Nakwina Pangtok Germany, Maseda, the Masongi, Yamsina, Sojokina Bigidum, Mamusu, Karabu. Amarom All India Pre-Medical Test yang kaimapan suba position da Jalakrabi so mung thongkhong dagi Meitei Lema Kangu Zambu awang nongbok naharo lamjing Kanglup amadi tamna Jingjoi bi Mera Pai bi Lup so mung thongkhong na harau tayamna okre Churachampur da thokiba hadaki irang da mai chakpadagi Rims Hospital da lakanarakiba Churachampur gi New Longpa dagi jahi 18 khatangai riba Inkhan Kop ngase ayuk lekidre hairi IMC Ward number 3 ki manung daleba card angangba amadi hikok paiba ahal singda ngasi councilor Newton Chandrana All Age Pension gi senfam sing yenthokre thangmaiban thingel daleba Leonie Memorial Community Hall da pangthopa thorom aduda Newton Chandrana haikibada ahal singna lamna chatuna pension lobagi kudung chaba adu kohan nanabagi pandamda mahar mafam asida pension ki senfam yenthokpani haiki Kamuti hola olis bezine to piba asi sumetik nuai malam di thaini alam thani matamda alam sina wanam bodu wadre aduna alam sina yam pomna paisa lo harau harau na makoina yam harau harau na makoina afumi ana board pirami masigi demakta akogi social welfare department gi minister bi ba madam ya bai director la kitabale bodi ts ho an jaw ma staff singbo akogi sinjalangjar wana wotri councilor gi site gi nam khaili thaga chawe tomul khamu sani baroba pawmukhana pizari Bill Paba Hitabadona Bill Asigi Kudung Chabalauraga Jaranga Bathoroliba Silabakti Haina Opposition MLA Dr. I. Bohemina Fondoroli Amadi Kudung Chabalona Matam Karagi Oina Community Amana Amada Tongshinduna Tabak Tori Haina Professor Pio Ranjana Fondoroli Ming Tabribus Wamukana Krumjari.